Lamdam asida thokliba lal asi lal ona uraktaba achan mirai naiba divide and rule policy chatharabra karigidamak Manipur dagi chakhiba MLA singna central government ge luchingba sing unaba fangjibano haina taksilunaba Youth of Manipur gi team ama ngasi New Delhi gidamak Imphal thadokrai Youth of Manipur na Delhi khongchat gidamak Imphal airport ta thadoklamdaida Youth of Manipur gi thomi amana phongdorakpada center gi luchingba sing unanaba chakhiba MLA sing lamdam asida thokliba irang asige waroisin ama puroktriba phawba Manipur da thogaloi amadi Youth of Manipur gi team su thorokloi Chief Minister yauna kayara unakrabasu ngasi phawda waroisin ama puroktaba asina center na akoibo yamna Tuthana yengle habasi takle misi mina kayana thalaba matam asi phawbada MLA sing unage haibada unaba phangjiba si yamna laibak thibani haike aina hazik laizariba mafam ase Imphal International Airport tani aikogi hiram khudingmakta aikogi Youth of Manipur asina aikogi thodang yam chauna lei ngasi so aikogi Youth of Manipur na hazik thokliba iramdama se thokliba ihau ase matau karamna kangani karamna loishingani haibagi ihauda aikogi Youth of Manipur gi thodang chauna leiba maramna ngasi so aikoi Delhi da changkhriba aikogi Manipur gi MLA minister sing unanabagi damakta aikoi ngasi mioi Youth of Manipur gi mioi kunga mangana ngasi Imphal thadoklagani aduga akhoi changkhraba matungda minister MLA singda akhoi Youth of Manipur na kari paudam thambigani kari wafam pukhatkadage haibadugi matangda akhoi Youth of Manipur gi mioi singdagi khangminasi paudam ama taminasi akhoi Youth of Manipur na ngasi changjagadori base akhoi gi Delhi da hana laibigraba amadi laibidriba MLA sing asu yauraga punna akhoina taliba demand sing akhoi gi Manipur da peace for u haibagi demand asi tanba sida akhoina moibu support tawai sangbani aduga moina somda Delhi de exang giba matamda mayamna kaidorino hangba mayam ado khoi hek yawo matamda mayamna kaidorino haiba adu wa hang adu chap chan hangjagani aduga chap chaba pakhom su mayamda soidana pijarakani makoina changaga solution yaudana CM yaur chatla fawa solution amda proktana central government da khoi de yengam yengse yamna laibak tiba miyeng asamina naiba CM asamak yaurga changba fawda khoigi asamina naiba mongna solution am proktana khoji fawda Thamari Helawada solution ama later by Base, Yam Ikaining India, if one of the Salavras and Riva Habase, Tasena Kanava Matamadum Yore, Aduga. Ozu Manipur Sakana to Viva, Manipur Sakana, local liba, Tavok Torum Singasida, Youth of Manipur, Sumpen Pen, the Mamma Yamasi Tamsage, Aduga, Peace Pork Nava, Atuba, Peace Pork Nava, Hoigi, Sangri MLA in the Koitaxan Zagani, Aduga, Manipur Tolokosara Moy, Solution Proctigoy, Manipur Tolokosaroi, Manipur Miam, some Hoibusan, begin to Hibasi, Hoigi Pantam. Akoina handak CM gida unaruma matamda moina promise awrame akoida kaigumara resolution ama project solution ama project ngoi tholo ena tasengna haga di bole pam daida promise pangtok toraga sungong thungan base hoji pokti thungandri adubu hojiki oina di akoina hajening budi youth sing makeup thoe pen da kholaw yam leire aduna adugi promising do hanadi kano toramaga su hojikti tawiranu hajening Kayino di pen da kholaw sina akoi hoji pokta di akoina phajanduna youth sing se akoina themjan jaduna khoi ikha tab sing itak thong sing themjan jaduna yamna peaceful oina democratic way da khoi khongjang jang jari kaigumba sumaina sum pen da kholaw se sum leira agadi akoi pen da bagi changdun hengalakna themjan ba sing amaktab su ye akai atoi mayam tholak su ye madu tasengna makki akoi pamjade youth sing gi future haiba masu leidi adugi khanbiraga mayamna handak promise tawgibdo adu sungsoi soidana promise to thungangani khanjai adugi promise thugairoi na su khanjai kaigumba akoina thugaira agadi adugi makata badi moi masam san risk lawjagdamne haijo ai thamjaningi Hazik Youth of Manipur na chatkadariba khongchadasi nimit kyani chatkadabano karamba matamda halakadabano haibadi tambangamdri loinana hazik Youth of Manipur na miyamgi thazaba amaga loinana akogi minister MLA sing unabada akogi iramdamasi kaidanaba Manipur hazik thamari henjelaklaba irangasi loishinanaba peace puraknaba wafamasi taksin gani haiba wafam su phongdok pirami miyamgi thazaba amaga loinana Youth of Manipur na changseliba khongthangasi makoina tholakpa matamda khumlakpa Paukumaduna, Miamgi Apenbo Oigadra, Oiroidra, Hybrid Makoi Matunda, Kangminaragani, Miampuna, Naiminarasi, Hiramasigi Matanga video journalist, Loyaga Lunina Paudam Zeribi, Sanahemam, Elite News Airport.